Kamjong Dist.Ta Grihang Village Taliba Dang Haina Mingthonba Ok Farm Tawa Mafam Amada African Swine Flu Thaina Kibagolina District Magistrate na kilometer amana konba mafam infected John Lokthokpagalina kilometer tarana konba mafam na surveillance John Lokthokre Dang Pigri Farm gi proprietor Dr. Gideon na Fongdorpagi matungina farm asida African Swine Flu Sandokle heba confirm tawrelona makhatana sandoktanava ok marifudra hena hatlaga phumkre hairi Mahakna Fongdorpagi matungina mahaki farm de leiriba ok singi marakta megi ahanba sayolda saning thaningba poloktaba laihok tawrakpa masa sonthorakpagalonina I faireba matung siba horakpane May 12 da mahaki farm da veterinary gi joint director Bhubaneswarna lusingba Dr. Kangbu ama laklaga sample lawraba matung laboratory da thaduna test okay Sayol anirom nairaga result lakpagalonina ok sing siribadu African swine flu ni haiba confirm tawki hairi Laiset asini haiba confirm tawbudage atangba makhalgi oksing kg sama yankaidagi sani fawba lumlaba sing yauna punna lupa lakh 15 kun fawbagi oksing hatlaga phumkhibani haina su phongdorakle Infected John manungda khudaktage African swine flu dagi ngakthoknaba thabak lokhanaba su mari lenaba department ta khangan khre hairi